Himachal Pradesh akanba Nong Leptana Chubadagi dam Kaikhre dam site Manakta Thamba heavy machinery Garising Chenthakhre. Himachal Pradesh ke Kulu district Malana 1 hydropower project ke Kofa dam ama kudaki ising ichau sinda kaikhibadagi akiba masak fanglaba video ama sandorakre hairi akan momongda Nong Leptana Chutharkibadagi thokiba thogdo aduna dam adugi isial makhada leiba mafam singda mipaihankre dam kaiba adudagi Chenthakhre ising aduna hydro train ama dumper truck ama rock breaker ama amasung camper natraga car ama yauna dam site manakta thamba heavy machinery amasung Garising Chenthakhre Chenthakhre ising na mafam adu fauduna ate kaising ising isial makhada puthakhibagi akan masakti adu video adudagi footage to uba pangke laibak fabadagi thogdo aduda misimina gi pau leite leptana nong Chutharkhiba amasung khangudana khudaki ichausing tholkhibadagi Kurugi khada kilometer 10 rom lapa Buntar Manakta Bijay Turel ga samnakiba Parbabati Turel gi ising imai sathina wangkhatke maragasida Himachal Pradesh ta sahi asigi nongju thana lepalaitana essential servicing sohankre August 2 gi ayu pung 10 faubagi oina lambi sahunga marfuhumdoi block thogduna leiri distribution transformer satre ga nifu tare amasung water supply scheme chani ga nifu ga mapan thabak leptuna leikre hain state emergency operation center na phongdokre nongga mari leinaba thogdoksing amasung lambi gi accident sing damioi chamaga 34 sikre hairi